Ichino mayam punamak hanumaktada igi channel sida taram nokcheri mayam ngasi se aise silchar da chatoini ko silchar da akhoi dana aise hingon gi thabak yamna sui aduduna koiba buvini na haiba ko hingon gi thabak yam subagi yam mara mokpagi haitare aduduge aise puvidori hai ma ngasi silchar da aduduge silchar da toine ba ko shopping haitare koi da sida leire koi bungon lehegdoi jumda madi chasi yade aduga phone chu pira na phone phata da yenga ga leira muko ja tani sida leira koi ta ma mo ta na ta e munu mama gi tailor gi table do aduga bag blue gi male hebani chawba ka chawba da phok chu ado akoi tamo sida leira du ai je hingon gi thabak yam subagi na tro nang ngasi silchar bu bidoi sa ha matam kuire bagi tungda अरे मोल लगा के ना हंगा मरु को थी रुनी काउ adune aduduna silchar da toini hise ko ado pochai dum khara dum lauru ga tawbani da yungi ko yungi mathau ta ba pochai khara leira ba ko adugi koi da gari ja hore ana ba hore ado मैम आई ngasi dum samaina sum sweater lisal laga khochalaga dum samaina sum tawraga challe ba ko duga dum horen ada ina ke kelera ko khola ko mama dum मैम sum jeng hala ke ko खतम कुइरे बगी तुंगदने इन सिलचर जलीजे याम कुइरे न सिलचर जता बसे खंगा अदो ngasi chathurage मैम को अदुगा होरेन अमुक नरसे को खैदाना अबुंगोगी मागी जॉकिंग मखल लौने न को अदुगी खल्लीने बको सी से कलर से खो अबुंगोना पामगने न मादी ब्लैक कलर से अपना पामे बको अदुगी ब्लैक का व्हाइट का कॉम्बिनेशन रे बसे सी से ओइना दुम फजरनी न को पागोना से पक्षरनी न सी से ओइना लौबी रगे र तविने बको मादी जैकेट को बस स्वेटर को बस कया लिलु यादे बको जॉकिंग से हम पामा मागोना को हदुदा सी से ओइना खल्ले cái gì vậy? Alu tan dulu dong. Sini fani saja sini fani. Kecil alu tan dulu nggak ya? Sisi nong jadi. Apa ini sisi alu tan ini? Tupi lo kira tak tupi? Tupi ini jadi. Oh tupi budi payah benda jom. Ay sisi malah orang kata. Kau dah ngau baru dah ngau sih jom. Ngau bukan nak ngau ngau macam ni. Tadi kita lagi. Mata dah kagar sila. Ma putu bi ada le me tunda kedoi banang dia Post story ha kedoi na ma da than le ji bo no ram mani da ram la se ki dum lao singang ji di bo kai ba ni mam so ra ha nó cho phirar phải gì này thật cao xí lo nó không cao gì xí lo bili zamar tebile zamar cũng không có bao nhiêu không giờ sẽ đắt phải 누가 사이드 게테 깨깨로 뭐 한가오 딜라고 그래? 또 파스카 배라 능이 한가오 거지 와 있는 거지 이게 또 이거 kaya ako baga zo su do ne to ka tsere da ko sai ta
ꯑꯗ ꯁꯤꯒ ꯅꯪꯒꯤ ꯁ꯭ꯋꯦꯇꯔ ꯌꯦꯡꯉꯨꯅ ꯁ꯭ꯋꯦꯇꯔ ꯑꯩꯅ ꯐꯨꯔꯤꯠ ꯁ꯭ꯋꯦꯇꯔ ꯂꯧꯔꯒ ꯁꯦ ꯁꯨꯝꯕꯁꯦ ꯅꯪ ꯐꯅꯤꯡꯗ꯭ꯔꯣ ꯑꯩꯒꯤ ꯑꯪꯀꯜ ꯂꯧꯁꯤꯔꯥ 275ꯇꯪ ꯄꯤꯅꯤꯗ ꯅꯪꯕꯨ 이홍 홍이니 nangbo 숨 타보세 nang khalo ba jai dana nangidi do nang khalo ro ba double XL la kanong khalo ri hong hongi Sina ka 이 사이즈니 ba myam nei ji maning da 엑셀 I duga I duna tisanu 제 엑셀 jengu hana 저 사람도 봐요 수수 봐요 sina 370 thaye 375 pi sida da 양을 다 먹어요 이거 sisu am ching galo salona sahi ani um se toy dubu ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯅ ꯑꯩꯈꯣꯏ ꯆꯥꯊꯕꯤꯒꯤ ꯏꯃꯨꯡꯗ ꯇꯣꯡꯂꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯝꯃ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯁꯤ ꯃꯣꯏꯒꯤ ꯀꯩ ꯁꯤ ꯈꯣꯡꯎꯞꯁꯦ ꯀꯩ ꯍꯥꯞꯄꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯗꯣ ꯏꯃꯨꯡꯗ ꯇꯣꯡꯅꯕꯒꯤꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯣ ꯃꯥ ꯂꯧꯒꯅꯤ ꯏꯪꯊꯝꯊꯥ ꯑꯩꯅꯗꯤ ꯏꯪꯉꯤꯗꯅꯀꯣ ꯑꯗꯨ ꯂꯧꯒꯅꯤ ꯑꯗꯨꯒ ꯁꯤꯒ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯒ ꯂꯧꯒꯅꯤ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯕꯦꯒꯁꯨ ꯈꯜꯂꯦ ꯁꯤꯒꯤ ꯕꯦꯒꯁꯦ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯁꯤ ꯕꯦꯒꯁꯦ ꯌꯥꯝ ꯀꯜꯂꯦ ꯌꯥꯝ ꯐꯩꯕ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯣꯏꯅ ꯈꯜꯂꯦ ꯃꯥꯒꯤ ꯕꯦꯒꯇꯣ ꯃꯥꯅ ꯈꯔ ꯆꯥꯎꯕꯤ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯔ ꯀ꯭ꯂꯥꯁꯇꯣ ꯈꯔ ꯆꯥꯎꯔꯒꯁꯨ ꯑꯗꯨꯝ ꯄꯨꯕ ꯌꯥꯔꯅꯤ ꯕꯦꯒꯁꯦ ꯌꯥꯝ ꯐꯕꯅꯤꯅꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯆꯥ ꯑꯃ ꯃꯄꯥꯅ ꯄꯨꯊꯣꯔꯛꯏꯁꯤꯅꯀꯣ ꯑꯁꯤꯁꯤꯅꯅꯦ ꯕꯦꯒꯁꯦ ꯄꯤꯛꯑꯒꯀꯣ ꯕꯦꯒꯁꯦ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯈꯔ ꯐꯕ ꯋꯥꯠꯄꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯂꯧꯒꯅꯣ ꯍꯥꯏꯅ ꯑꯆꯧꯕꯗ ꯑꯣꯏꯅ ꯂꯧ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯅ꯭ꯌꯨ V2ꯗꯅꯦ ꯄꯣꯠ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯌꯦꯕꯀꯣ ꯑꯩ ꯂꯣꯛꯁꯨ ꯇꯧꯔꯦ ꯃꯌꯥꯝ ꯂꯣꯛꯁꯨ ꯇꯧꯗꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯅ꯭ꯌꯨ V2ꯗꯒꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯄꯣꯠ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯅ ꯅꯤꯄꯥ ꯃꯆꯥꯁꯤꯡꯒꯤ ꯅꯤꯄꯥꯒꯤ ꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯟꯅꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯣꯠ ꯆꯩ ꯂꯩꯅ ꯈꯣꯠꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯨꯝꯊꯔꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝ ꯆꯥꯕ ꯆꯪꯉꯛꯏꯅꯦꯕꯀꯣ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯄꯨꯂꯥꯎꯒꯨꯝꯕ ꯄꯔꯣꯊꯥꯒꯨꯝꯕ ꯆꯥꯔꯨꯁꯤ ꯆꯥꯛ ꯂꯥꯝꯃꯦꯅꯀꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯀꯣꯏꯆꯦꯟ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯁꯜꯂꯛꯑꯦꯕꯀꯣ ꯄꯨꯡ 1-2 ꯇꯥꯕꯩ ꯁ꯭ꯋꯥꯏꯁꯤꯒꯗꯤꯀꯣ ꯍꯦꯛꯇ ꯆꯥꯕ ꯃꯇꯝꯅꯤꯗꯅ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯉꯥꯏꯔꯤꯅꯦ ꯑꯗꯨꯒ ꯆꯥꯔꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯣꯄꯤꯡ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯁꯤꯒꯤ ꯆꯨꯜꯍꯥꯁꯦ ꯁꯤꯒꯤ ꯆꯨꯜꯍꯥꯁꯦ ꯅꯠꯇꯦꯀꯣ ꯆꯨꯜꯍꯥ ꯂꯧꯕꯒꯤꯀꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅꯀꯣ ꯑꯁꯤꯒꯤ ꯆꯨꯜꯍꯥꯁꯦ ꯅꯠꯇꯕꯀꯣ ꯁꯣꯝ ꯁꯥꯏꯗꯇ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯗꯣ ꯃꯥ ꯄꯥꯝꯃꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯈꯔ ꯍꯣꯡꯕꯅꯦꯅ ꯃꯣꯏꯅ ꯇꯥꯛꯏꯅꯦꯕ ꯈꯔ ꯍꯣꯡꯕ ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯃꯃꯜ ꯍꯥꯏꯒꯠꯄ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯇꯥꯛꯄꯀꯣ ꯑꯁꯤꯒꯤ ꯐꯪꯁꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯑꯁꯤꯁꯤꯅꯦꯕ ꯂꯧꯔꯛꯏꯗꯣꯀꯣ ꯑꯁꯤꯁꯤꯗꯤ ꯎꯁꯥꯒꯤꯅꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯈꯔ ꯇꯥꯡꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯩꯅ ꯈꯔ ꯍꯣꯡꯇꯛ ꯇꯧꯕꯁꯦ ꯂꯧꯔꯁꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯡꯆꯥ ꯆꯥꯗꯕꯀꯣ ꯑꯗꯨꯝ ꯑꯇꯥꯡꯕꯁꯤꯒꯀꯣ ꯑꯗꯨꯝ ꯃꯃꯥꯏꯁꯦ ꯑꯣꯟꯁꯤꯟꯕ ꯁꯤꯅ ꯑꯅꯤꯁꯤꯅꯈꯔ ꯍꯣꯡꯕꯅꯦꯕ ꯑꯩꯅ ꯑꯍꯣꯡꯕꯁꯦ ꯑꯣꯝꯅ ꯑꯗꯨꯝ ꯊꯤꯟꯕꯀꯣ ꯌꯥꯝ ꯑꯇꯥꯡꯕ ꯂꯧꯔꯁꯤ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯑꯃꯨꯛꯀꯣ ꯁꯣꯝꯒꯤ ꯑꯇꯥꯡꯕꯁꯦ ꯑꯁꯤ ꯁꯨꯝ ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯑꯗꯨꯝ ꯂꯧꯔꯛꯑꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯔꯛꯑꯦꯕꯀꯣ ꯃꯣꯏꯅ ꯁꯤꯒꯤ ꯆꯨꯜꯍꯥꯁꯤꯒꯤ ꯀꯩꯀꯩ ꯀꯩꯅꯣꯗꯣ ꯇꯥꯛꯏꯅꯦꯕꯀꯣ ꯗꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯨꯝꯊꯔꯦ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠꯇꯒꯤ ꯂꯧꯔꯛꯏꯅꯦ ꯆꯨꯜꯍꯥꯗꯣ
ꯑꯗꯣ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠꯀꯤ ꯃꯃꯥꯡꯗ ꯀꯨꯝꯊꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯒꯥꯔꯤꯗꯣ ꯀꯩꯅꯣꯗ ꯊꯅꯝꯃꯦꯕꯀꯣ ꯐꯦꯁꯟ ꯁꯤꯇꯤꯒꯤ ꯃꯈꯥꯗ ꯒꯥꯔꯤꯗꯣ ꯊꯅꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯂꯧꯕ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯅ ꯇꯧꯔꯤꯁꯦ ꯌꯧꯁꯦ ꯃꯄꯥ ꯉꯥꯏꯔꯤꯅꯦꯕ ꯑꯗꯣ ꯇꯧꯁꯦ ꯀꯥꯔꯟꯇꯅꯦꯕ ꯃꯥꯒꯤꯗꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯥꯅ ꯀꯥꯔꯟ ꯇꯧꯔꯛꯏꯁꯤ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯅꯣꯛꯅꯤꯡꯃꯟꯈꯤꯅꯀꯣ ꯑꯗꯨꯝ ꯑꯩꯅ ꯀꯦꯞꯆꯔ ꯇꯧꯁꯜꯂꯤꯅꯦꯕꯀꯣ ꯃꯥꯗꯤ ꯍꯤꯒꯠꯂꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯁꯦ ꯑꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯨꯝꯊꯔꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯀꯣ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯁꯜꯂꯦꯕ ꯑꯩꯁꯦ ꯐꯨꯕꯅꯤ ꯂꯥꯁꯇ ꯑꯩꯅꯀꯣ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯃꯥ ꯆꯨꯝꯅ ꯂꯩꯕ ꯈꯣꯠꯄꯁꯦ ꯁꯤꯁꯦ ꯍꯩꯅꯗꯦꯕ ꯈꯔ ꯂꯦꯡꯕ ꯑꯉꯥꯡꯅꯦꯕꯀോ ꯑꯗꯣ ꯁꯤꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯂꯩꯔꯦ ꯕꯦꯒꯁꯤꯃꯁꯨ ꯁꯅꯥꯕꯤꯒꯤ ꯉꯁꯥꯏ ꯂꯧꯕ ꯕꯦꯒꯇꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯅꯨꯡꯗ ꯐꯤꯔꯣꯜ ꯀꯩꯀꯥ ꯂꯧꯕꯗꯣ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯩꯅ ꯕꯦꯒ ꯑꯃ ꯄꯨꯔꯛꯄꯗꯨꯁꯨ ꯐꯤ ꯕꯤꯛ ꯊꯜꯂꯦ ꯑꯗꯒꯤ ꯆꯨꯂꯥꯁꯤꯃꯒꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯆꯨꯝꯅ ꯂꯩꯌꯨ ꯅꯪ ꯀꯩꯅꯣ ꯐꯖꯔꯤꯕ ꯍꯥ ꯐꯖꯔꯤꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯤ ꯑꯩ ꯆꯥꯎꯔꯁꯦ ꯆꯥꯎꯔꯁꯦ पैसा लोगे मम्मा पी के चो चो चलो sao चलो nung saning mo do एरोल सा क्या रहा एरोल सा क्या रहा चलो ना सिगाई चलो चलो कैसे बनाए ना हाँ 땅이 ताकि बा नंग 비비도 라 비비도 가 저 그래서 कोई दाला की जे दांगा बदे हाँ कोई दे दांगा इसे ngay bida ware ba ha sanda su tare abungo su jumda matomta kamai to amda no khangde phone bri tawi ko ngai ta do ma hibna ko na dum lai ngha kwa dong no ko na adu ko phamja ka nu maja imai mai ma sira ma ya sakino ठंडी है कई बोलो काम नहीं कई काम है बासी है ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯣꯏꯗꯥꯗꯣ ꯉꯥꯏꯇꯪ ꯉꯥꯏꯔꯒ ꯂꯥꯛꯑꯦꯕꯀꯣ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯃꯥꯁꯨ ꯃꯈꯣꯡꯅ ꯆꯠꯈ꯭ꯔꯤꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯁꯤꯒ ꯍꯣꯡꯒꯠꯂꯦ ꯑꯗꯨꯒ ꯆꯨꯜꯍꯥꯗꯨꯅ ꯁꯤꯅ ꯃꯃꯥꯡꯗ ꯑꯣꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤꯁꯨ ꯁꯥꯡꯉꯤꯅ ꯆꯠꯇꯣꯏꯁꯦ ꯑꯗꯨꯗꯒꯤ ꯇꯥꯅꯤꯡꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯧꯕꯒꯤ ꯂꯝꯕꯤꯕꯨꯗꯤ ꯈꯨꯐꯠꯇꯕꯀꯣ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯆꯠꯄꯒꯤ ꯗꯥꯅ ꯀꯣꯏꯕ ꯑꯗꯨꯝ ꯄꯨꯕꯤꯕꯒꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣꯅꯦꯕꯀꯣ ꯀꯣꯏꯕ ꯄꯨꯕꯤꯕ ꯅꯠꯇꯦ ꯁꯣꯞꯄꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯏꯕ ꯈꯣꯠꯄꯒꯤꯗꯤ ꯌꯥꯝ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯝ ꯃꯊꯧ ꯇꯥꯕꯁꯤꯡꯗꯣ ꯂꯧꯕ ꯆꯠꯄꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ